Pausede yumpham oiba maru oiba pau khara update tawjari. Chief Minister N Birenga Union Minister Dr. Mansukh Mandavyaga punna unaduna wari sanakhre. Ngarang Imphal da tholakiba Labor and Employment amadi Youth Affairs and Sports Union Minister Dr. Mansukh Mandavyaga Chief Minister N Birenga Chief Minister ki office residential da unaduna kupna wari sanakhre hairi. Hiram masigi matang da Chief Minister N Birena social media da thagalakpa post amada haribadi CM gi office residential da Union Minister asiga unakiba asida tongan ba hiram kaya gi matang da kupna wari sanaduna khanaki maru oina Union Minister asina pariba portfolio singi mari leinaba thabak thoram sing Manipur gi oina pakhat pa yaba pakhat pinaba Chief Minister gi mafam dagi thamki maru oina khanakiba wafam singi manungda hauzik relief camp singda changjapam lawduna leiriba internet displaced person singi fibam phagatnaba amadi makhoigi hainaba sinfam singi matangda training program kaya paikhat pinabagi matangda su khanabaga loinana lamdam asi mipal tangdana hingnaba masa masagi sinfam singda bharat lengaki maikaidagi mateng pangbiduna chenthok labi lehenabagi matangda su khanagi haina pawasina makhatari Makatarpa Pauda Mongchangai Mamang Lekai da Dengi na Mui Taruk Narakpadagi section Tharangi Tabak Lokat Kre Imphal West District Nauria Pakang Lakpa Kendragi Manung Channa Mongchangai Mamang Lekai da Kangna Sikpadagi Dengi Laina Mui Taruk Rom Pakchanda Narakpadagi Hariba Mofam Asida District Malaria Officer Imphal West ki Maikai dagi section Tharangi Tabak Lokat Pahau Kre Pawasin hai ngasi dagi chayol amarongi mamangda mongchangai mamang lekai da dengi laina na mioi ani nare haina confirm tawrakpadagi mathang laina asin narakpadagi hauzik mioi taruk laina asin nare haina confirm tawbudagi mari lainaba hospital singda pukhatuna laikan nari masigi mathakta mioi kharasu arum laihok tawrakpadagi laina asi oigadra haiduna test tawbagi thabak chathaba hokre haidi dengi laina asi lekai asida sandorakpadagi district malaria officer Imphal West ki lamsing makhada yumthong kuding da changduna ising yoksinduna thamliba patra sing check tawbagi thabak chathaki maduda dengi laina chandorakli ba kang marum kokchin ba kaya lairamba thengnabadagi ising haidoktuna manghallaba matungda hidak langthak chaithokpaga loinana figling tawbagi thabak chathaki makha tarakpa pauda Kuki militant singna charamba bunker thugai kre Ngasi ayuk Indian Army amadi Border Security Force ki combined team amana Churachandpur district ki manung chanba Churachandpur amadi Bishnupur district ki lonaba Churachandpur gi ngamkhai manungda Kuki militant singna charamba achogba bunker kaya thugai kre hairi Kuki militant singna charambadagi thugai khraba bunker sing asi Moirang Oksungbung laikai Khoirum laikai gi maning thangba Churachandpur district ki manungda leiba bunglon hairiba mafam sing asida charamba bunker sing ni hairi Bunker sing asi ngasi ayuk pung nipan rom tabadagi hauna thugaibagi thabak chathaki maduda mafam maduda leiriba Kuki nupi singna bunker adu thugaiba yaroi haina athingba piki adubu combined team aduna bunker sing adu thugaiduna mangan khre haina pawasina makhatari makatarakpa pawda palelda combing operation chathakre ngasi ayuk pung 3 minute 35 dagi 8 minute 35 fawba Kaksing district police amadi D company 86 Battalion BSF ki apunba kangbu amana palel area da thibo humbagi thabak chathakre maduda yumthong yangkhai manga da changduna thibo humbagi thabak chathakibaga loinana mioi maripu tara amamamta oina masak khangdokhi adum oinamak mifa mipun gi paudi leite hairi makha tarakpa pauda Kuki singna bom kapsinduna Landarakhre Moirang police station ki manung chanba S Nabin village ki singi mafamda Kuki singna bom ahumla kapsilaktuna Landarakhre Thaudo asigi matangda police tagi phangba pau amagi matung ina ngarang numidang athengba pung 12 minute yangkhai rom tabada Moirang police station ki manung chanba S Nabin village gi singi mafamda bom ahum lom kapsilakibani Thaudo adugi pau hek phangbaga manga suba Sikh regiment ki team ama mafam aduda changsinduna thibo humbagi thabak chathaki marak aduda bom ahum amagasu amuk Kuki khulai private singna kapsilakhi hairi Thaudo aduda hauzik phawbagi oina asok apan thokpagi pau leite haina pau asina makhatari Makha tarakpa pauda thengkhang manga rakta bom thamjinduna amadi pokhai handuna aki akhang piribasi kari maramgino Dhanabir Diabetes Hospital and Research Institute ki Managing Director Moirang Them Dhanabir na haikre thengkhang manga rakta mahaki yumda bom thamjinduna amadi pokhai handuna aki akhang piribasi kari maramgino matungda amuk hanna tawbiganu haina mahakna appeal tawrakli Hiram asigi matangda ngasi Manipur Press Club ki Kobru Hall da pangthokpa paugi mifam amada wafam asi phongdokladuna Dhanabir na hai
ꯍꯧꯈꯤꯕ ꯇꯥꯡ 4ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:45 ꯔꯣꯝ ꯇꯥꯔꯛꯄꯗ ꯀꯕꯣ ꯂꯩꯀꯥꯏ ꯅꯣꯡꯆꯨꯞꯇ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯑꯃ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯃꯗꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯃꯍꯥꯛꯀꯤ ꯗꯥꯏꯕꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯦꯟड ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯕꯣꯝ ꯊꯝꯖꯤꯜꯂꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯒ ꯄꯨꯟꯅ 5ꯔꯛ ꯁꯨꯔꯦ꯫ ꯃꯁꯤꯗ ꯍꯧꯈꯤꯕ ꯇꯥꯡ 4ꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯗꯤ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯆꯠꯊꯔꯝꯈꯤ꯫ ꯀꯨꯝꯖꯥ 2003ꯗꯒꯤ ꯍꯤꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯊ꯭ꯔꯦꯠ ꯑꯗꯨꯃꯛ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯕꯒꯤ ꯊ꯭ꯔꯦꯠ ꯀꯌꯥ ꯇꯧꯔꯛꯄ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯋꯥꯀꯠꯂꯒ ꯂꯥꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯊ꯭ꯔꯦꯠ ꯑꯁꯤ ꯊꯤꯗꯣꯛꯄꯤꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯙꯅꯕꯤꯔꯅ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯀꯕꯣ ꯂꯩꯀꯥꯏ ꯅꯣꯡꯆꯨꯞ ꯋꯨꯃꯦꯟ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯤ.ꯑꯩꯆ. ꯏꯅꯥꯎꯆꯥꯅ ꯍꯥꯏ ꯙꯅꯕꯤꯔꯅ ꯑꯔꯥꯟꯕ ꯇꯧꯔꯝꯂꯕꯗꯤ ꯃꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯐꯣꯡꯗꯣꯛꯄꯤꯌꯨ꯫ ꯃꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯙꯅꯕꯤꯔꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯕꯒꯤ ꯋꯥꯐꯝ ꯂꯩꯔꯣꯏ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯕꯣꯝ ꯊꯝꯖꯤꯟꯗꯨꯅ ꯑꯃꯗꯤ ꯄꯣꯈꯥꯏꯍꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯗꯤ.ꯑꯦꯝ. ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯁꯨ ꯔꯦꯟꯇ ꯂꯩꯗꯨꯅ ꯃꯍꯩ ꯇꯝꯂꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 4ꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯩꯔꯣꯏꯁꯤꯡ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯔꯒ ꯍꯜꯂꯛꯅꯕꯒꯤ ꯄꯨꯡꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯒꯤ ꯋꯥꯐꯝ ꯖꯤꯔꯤꯕꯥꯝꯒꯤ ꯕꯦꯡꯒꯣꯂꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯕꯦꯡꯒꯣꯂꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯌꯨꯝꯊꯪꯅꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯣꯟꯅ ꯆꯪꯂꯛꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟ ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟꯠ (IPSAꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕꯅꯤ, ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯦꯡꯒꯣꯂꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯄꯨꯟꯕ ꯕꯦꯡꯒꯣꯂꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯑꯥꯒꯁꯠ 6ꯇ ꯃꯅꯤꯄꯨꯔꯒꯤ ꯅ꯭ꯌꯨꯖ ꯆꯦꯅꯦꯜ ꯑꯃꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯑꯊꯧꯕꯅ ꯖꯤꯔꯤꯕꯥꯝꯒꯤ ꯕꯦꯡꯒꯣꯂꯤ ꯐꯨꯔꯨꯞ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯅꯥꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯈꯤꯕꯁꯤꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯕꯦꯡꯒꯣꯂꯤ ꯐꯨꯔꯨꯞ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯃꯒ ꯐꯨꯔꯨꯞ ꯑꯃꯒꯒꯤ ꯈꯦꯠꯅꯕ ꯑꯊꯧꯕꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯔꯝꯗꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯏꯪꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯅꯥꯠ ꯙꯔꯃ ꯈꯦꯟꯅꯕ ꯂꯩꯇꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯁꯤꯕꯨ ꯕꯦꯡꯒꯥꯂꯤ ꯐꯨꯔꯨꯞꯁꯨ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯦꯡꯒꯣꯂꯤꯁꯤꯡꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯁꯨ ꯈꯨꯗꯤꯡꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯖꯤꯔꯤꯕꯥꯝꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯒꯤ ꯃꯇꯥꯡꯗ ꯈꯪꯂꯝꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯎ (CPI) ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅ ꯄꯥꯏꯔꯤꯕ ꯐꯝ ꯑꯁꯤ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯊꯥꯗꯣꯛꯐꯝ ꯊꯣꯛꯂꯦ ꯍꯥꯏꯅ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯤ.ꯑꯩꯆ. ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯥ 15 ꯁꯨꯔꯛꯂꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯁꯨ ꯅꯣꯡꯃꯇ ꯀꯥꯡꯗꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯗꯨꯃꯛ ꯊꯣꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯉꯁꯤ ꯐꯥꯎꯕ ꯍꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯅ ꯁꯤꯖꯤꯟꯅꯒꯗꯕ ꯆꯦ ꯆꯥꯡ ꯄꯨꯔꯛꯄ ꯇ꯭ꯔꯛꯁꯤꯡ ꯀꯥꯡꯄꯣꯛꯄꯤꯗ ꯃꯩ ꯊꯥꯗꯣꯛꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯆꯞ ꯆꯥꯅ ꯏꯀꯥꯏꯐꯝ ꯊꯣꯛꯂꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯐ꯭ꯂꯣꯔꯗ ꯍꯟꯗꯛꯇ ꯃꯍꯥꯛ ꯃꯁꯥꯃꯛ ꯊꯧꯗꯥꯡ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯔ ꯑꯣꯏꯔꯝꯃꯤ, ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯈꯤ ꯍꯥꯏꯅ ꯅꯥꯄꯜ ꯇꯧꯅ ꯉꯥꯡꯈꯤꯕꯅꯤ꯫ ꯃꯁꯥꯅ ꯋꯥꯔꯦꯞꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯄꯥꯎꯆꯦꯁꯤꯡꯒꯤ ꯆꯦ ꯃꯌꯥꯝ ꯃꯩ ꯊꯥꯍꯟꯈꯤꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯑꯗꯨ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟ ꯃꯁꯥꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯜꯂꯤ, ꯁꯥꯟꯇꯤꯒꯤ ꯐꯤꯚꯝ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯤ ꯄꯪꯉꯥꯡ ꯉꯥꯡꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯖꯤꯔꯤꯕꯥꯝꯗ ꯋꯥꯊꯣꯛ ꯆꯥꯎꯔꯛꯂꯕ ꯐꯥꯎꯕꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ ꯑꯗꯨꯕꯨ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ NH-37ꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯛꯁꯟ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯆꯠꯄꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯤꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯈ꯭ꯔꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄꯨꯕ ꯒꯥꯔꯤꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯀꯤꯗꯨꯅ ꯆꯠꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ꯫
Manipur da chahi ama makai pharaklaba Kuki narco terrorist singi irang asi loisinaba hojik chathariba 12 suba Manipur Legislative Assembly gi 3 suba session asida irang asigi waroisin puraknaba akanba warep lawbaga loinana akhanaba numit ama puthoktuna Assembly gi member khudimangna warep law haina lamdam sigi ima singna phongdokre ima gi maira yauna Manipur gi tongan tonganba ima lup singna ngasi nagamapal Phaugai sangbam leikaida leiba ibudau moirang pokpa community hall da wakat mifam famduna assembly da chapchaba phirep low haina taksinkhre mifam aduda saruk yakhibi nagamapal phaugai sangbam leikai nupi luki president haurungbam bimolana hai manipur gi apunbagi saktam thogaiduna separate administration taliba Kuki MLA 10 gi mathakta akanba action logduna dismiss tau haina taksillingai cherakta assembly session asi yaunaba invite tauba yaningde Mifam asida Minister Awangbo Nimaina Chairman Oiraga Atopa MLA Tarama Thoina member Oiduna Semliba Inquiry Committee da Separate Administration Tanbada Achowa Thodang Loriba Letpau Haukip ki Ming Hapsilagliba asi Karigino Manipur gi Mayokta Leriba MLA Tarabu Manipur gi Chief Minister Amadi Manipur Lengangna Awangba Thakta Thamli asi Khudakta Lokthokadabani haina paw asina makhatari Makatarakpa Atopa paw amada Yum Mai Chakhre Jiribam district ki manung chanba Laisabi tholda Laiba Manipur Vishnu Priya gi yum ama Meina Tumna Chakhre Thodok asi ngarang ayuk pung 12 makairom tabada thokibani Meina Chakhra yum adu Pukhrambam Sarendra Singh Sahi Marfu Manga hariba ahal asigini yum adugi miyoi singtha anirom gi mamangdagi silcharda layengba chatkibadagi yum aduda mi amata lerakidabani adum oinamak kanana kari maramgidamak yum adu mai tharamlibano haiba chapchana khangba ngamdri hari Maka tarakpa pauda Kolkata Manipur Babanda tha 10 hena laisilakpa guest amaga staff amaga khutthoknakhre Kolkata Manipur Baban asi mapu pandabaga chap manaba thakta leibugum tawre haina praja section kayadagi phongdoknarakli loinana Baban asida niyam kaina tha 10 hena laisilakpa miyoi amaga Baban asigi staff nupa amaga phunabagi thodok ama haukiba August 5 da thokpadagi Baban asida niyam kaina laisilai hariba mutumcha kobo nupa asi sokpadagi hospital da laikhannakhre Loinana soklaba nupa asina mahakpu phubani hariba Kolkata Manipur Babangi Suranjoy hariba staff asigi mathakta August 3 Kolkata gi Balen Gune Police Station da wakalakpagi FIR case ama lokhatkre hari pauche asina phangba paugi matung inadi haukiba August tang 3 ta Suranjoy hariba Kolkata Baban gi staff nupa asiga mutumcha ko Baban asiga tha 10 hena laisilai hariba guest amaga khut thongnaba dagi phunarakiba amadi asok apan nangbagi thodok asi thokibani panba yabadi mutumcha hariba guest asi mamang sahi gi September thadagi hojik pawa Kolkata Manipur Babanda room lawraga leirakhi hari matau karamna asuk sangna Kolkata Manipur Babanda lehalibano Manipur lengaki ayaba pirabra haibasu khangdri niyamgi matung inadi Kolkata Manipur Baban asi guest amana numit 8 ni dagi hena leithaba yade haiba order leiri hariba guest asina Kolkata Manipur Baban gi oina leiriba sarkar gi property mayamsu lanai oina sizinaduna leiri hari pawasina makata na hai Kolkata Manipur Baban gi conference room da natana DRC oiribi asigi quarter room amada DRC gi office chamber su hariba guest asina private meeting gi oina sinaduna lei hari DRC gi quarter da meeting tawbagi matangda guest asiga Baban asigi nupi staff amaga su khanakhiba leire haiki Pau asina hai hojik Kolkata Manipur Baban asida leiriba mutumcha hariba miyoi asina Baban asida Manipur gi governor na tongnabagi damakta thamliba car asisu sizinaningba matamda puthoktuna sizinai niyamgi matung inadi governor gi oina thamliba car asi atai staff singna amadi lanai miyoi singna sizinaba yade adubu mutumcha hariba miyoi asina governor gi car asi puthoktuna sizinabada DRC oiribi asina karigumba wafam amata haidana maning tawhali hari asigumba unethical tactics mayam asi chatharakpana maram oiraga Baban asida kanana yengsilibano haibagi wahang amasu lakli hari oiriba phibam asida Manipur lengaki General Administrative Department gi mari leinaba authority gi athuba miyeng changduna Baban asi niyam chumna ran tawnabagi hawrakpam thokle hari Baban asida lanai miyoi amana niyam gi wangmada chahi ama rom laisilakpa loinana Baban gi property sizinarakpa kaya asidagi Baban gi staff singa khut thoknana phunarakpagi thodok asi thorakpani maram aduna athuba matamda Manipur lengaki maikaidagi miyeng changduna Baban asi niyam chumna ran tawnaba hona phamthoi hainasu praja section kayadagi phongdorakli haina paw asina makha tari